ꯃꯥꯡꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯥꯝꯅꯗꯤ ꯇꯝꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯍꯩꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯁꯩ ꯑꯗꯨꯒꯤ ꯃꯔꯣꯟ ꯑꯃꯗꯤ ꯋꯥꯍꯟꯊꯣꯛ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯏꯁꯩꯗꯨꯒꯤ ꯃꯔꯣꯟ ꯑꯃꯗꯤ ꯃꯌꯦꯛ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯁꯛꯂꯛꯄ ꯏꯁꯩꯕꯨ ꯇꯥꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯏꯁꯩꯁꯤꯗ ꯉꯥꯎꯗꯕ ꯄꯪꯊꯗꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯤ ꯐꯥꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯄꯨꯗꯨꯅ ꯍꯦꯛ ꯆꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯐꯖꯅ ꯀꯦꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯐꯖꯕ ꯁꯦꯠ ꯏꯟꯗꯨꯅ ꯃꯤ ꯐꯥꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ "ꯃꯤꯑꯣꯏꯕꯅ ꯁꯦꯠ ꯆꯥꯔꯤꯕ ꯃꯐꯤ ꯃꯔꯣꯟꯁꯤꯡꯁꯦ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ? ꯏꯁꯥꯁꯦ ꯏꯐꯥ ꯍꯦꯛ ꯐꯥꯖꯤꯜꯂꯗꯅ ꯏꯅꯤꯡꯇꯝꯅ ꯄꯥꯏꯕ ꯆꯠꯄꯒ ꯉꯝꯗ꯭ꯔꯦ꯫ ꯈꯔ ꯀꯣꯝꯅ ꯁꯦꯠ ꯆꯥꯕ ꯀꯩꯗꯧꯕꯅꯣ ꯈꯪꯗꯦꯕ꯫ ꯁꯤꯅꯅꯤ ꯃꯤꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯆꯦꯟꯕ ꯀꯥꯎꯕ ꯊꯤꯟꯕ ꯉꯝꯗꯗꯅ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯒꯤ ꯈꯌꯥꯠꯇ ꯇꯥꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯈꯌꯥꯠꯇꯁꯨꯅꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯉꯥꯡꯅꯤꯅꯦ꯫ ꯆꯥꯅꯕꯗꯤ ꯁꯤꯗ ꯂꯩꯔꯒ ꯑꯩꯗꯤ ꯍꯦꯟꯗꯣꯛꯂꯒ ꯄꯥꯏꯒꯦ ꯇꯧ ꯂꯩꯔꯝꯃꯦꯗꯅ." ꯑꯉꯥꯡ ꯑꯅꯤ ꯆꯤꯡꯌꯥ ꯑꯃꯗ ꯎꯆꯦꯛ ꯃꯆꯥ ꯐꯥꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯤꯡꯆꯥꯕꯤꯗꯨ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯇꯨꯃꯤꯟꯅ ꯍꯥꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ "ꯊꯦꯝꯕꯣ, ꯎꯆꯦꯛ ꯃꯆꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯁꯤꯔꯅꯤ ꯍꯥꯏꯕ." ꯊꯦꯝꯕꯣꯅ "ꯅꯪꯒꯤ ꯎꯆꯦꯛꯂꯣ? ꯁꯤꯗꯤ ꯑꯩꯅ ꯐꯥꯕꯅꯤꯅ ꯑꯩꯒꯤ ꯀꯨꯁꯤ." "ꯎꯆꯦꯛ ꯃꯆꯥꯗꯣ ꯑꯩꯒꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯅꯠꯇꯦ, ꯃꯃꯥꯒ ꯃꯄꯥꯒꯒꯤꯅꯦ꯫ ꯅꯪꯅ ꯀꯔꯤꯒꯤ ꯐꯥꯕꯤꯔꯤꯅꯣ? ꯉꯁꯥꯏ ꯎꯆꯦꯛ ꯃꯆꯥꯗꯣ ꯐꯥꯕꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯞꯄꯗꯣ ꯅꯪ ꯎꯗ꯭ꯔꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯔꯒ ꯂꯧꯔꯒ ꯆꯥꯗꯣꯏꯅꯤ꯫ ꯉꯍꯥꯟ ꯑꯩꯈꯣꯏ ꯄꯥꯕꯅ ꯎꯆꯦꯛ ꯃꯔꯨꯝꯒ ꯃꯆꯥꯒ ꯃꯌꯥꯝ ꯄꯨꯔꯛꯏ, ꯌꯥꯝꯅ ꯍꯥꯎꯖꯅꯤꯡꯉꯣ." "ꯅꯣꯏ ꯄꯥꯅ ꯄꯨꯔꯛꯑꯦꯕ? ꯅꯣꯏ ꯄꯥꯕꯅꯁꯨ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯤꯁꯦ, ꯎꯆꯦꯛ ꯃꯆꯥ ꯐꯥꯕꯁꯦ?" "ꯌꯥꯏꯅ, ꯏꯃꯥꯗꯤ ꯌꯥꯗꯦ꯫ ꯏꯃꯥꯅ ꯄꯥꯕꯗ ꯌꯥꯝꯅ ꯆꯩ, ꯑꯗꯨꯗ ꯄꯥꯕꯅ ꯌꯥꯝꯅ ꯐꯖꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯏꯕ." "ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯏꯕ?" "ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯐꯥꯔꯒ ꯆꯥꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯥꯏꯅꯁꯨ ꯌꯥꯏ. ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅꯔꯨꯔꯣ ꯆꯥꯅꯔꯨꯔꯣꯅ ꯂꯥꯏꯅ ꯁꯦꯝꯂꯒ ꯃꯥꯂꯦꯝꯗ ꯊꯥꯔꯛꯏꯅꯦꯅ. ꯑꯗꯨꯒ ꯂꯥꯏꯁꯤꯡꯅ ꯁꯣꯔꯥꯔꯩ ꯃꯊꯛꯇ ꯌꯦꯡꯂꯒ ꯅꯣꯛꯂꯤꯅꯤ ꯍꯥꯏꯅ." "ꯅꯣꯏ ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ? ꯑꯗꯨꯗꯤ ꯂꯥꯜꯂꯝꯅꯤꯍꯦ." "ꯂꯥꯟꯗꯦꯍꯦ, ꯆꯨꯝꯃꯤ. ꯑꯩꯈꯣই ꯃꯤꯅ ꯎꯆꯦꯛ ꯆꯥꯏ, ꯎꯆꯦꯛꯅ ꯑꯃꯨꯛ ꯂꯤꯟ ꯐꯥꯔꯒ ꯆꯥꯏ, ꯂꯤꯟꯅ ꯑꯃꯨꯛ ꯍꯪꯉꯣꯏ ꯆꯥꯏ, ꯍꯪꯉꯣꯏꯅ ꯑꯃꯨꯛ ꯇꯤꯟ ꯀꯥꯡ ꯐꯥꯔꯒ ꯆꯥꯏ, ꯇꯤꯟ ꯀꯥꯡꯅ ꯑꯃꯨꯛ ꯃꯅꯥ ꯃꯁꯤꯡ ꯆꯥꯊꯣꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ? ꯁꯥꯅ ꯁꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕꯅꯤ, ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯁꯣꯟꯕ, ꯋꯥꯈꯜ ꯋꯥꯠꯄ ꯖꯤꯕꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯤ, ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯗꯕꯅꯤ. ꯃꯣꯏ ꯃꯌꯥꯝ ꯂꯩꯕꯩ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯅꯤ. ꯃꯣꯏ ꯍꯦꯛ ꯂꯩꯇꯕꯗ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ." "ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ?" "ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏ, ꯄꯨꯄꯨ, ꯑꯕꯣꯛꯅꯁꯨ ꯍꯥꯏ." ꯍꯤꯡꯆꯥꯕꯤꯅ "ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜꯁꯦ ꯌꯦꯡꯉꯨꯅꯦ, ꯄꯤꯛꯂꯤꯁꯤꯒ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯦꯕ. ꯋꯥꯈꯜ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯁꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯈꯪꯕ ꯈꯔꯁꯦ ꯌꯥꯝꯅ ꯐꯖꯅꯒ ꯍꯥꯏꯔꯤꯅꯦ." "ꯊꯦꯡꯉꯦ, ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ, ꯐꯥꯈ꯭ꯔꯒꯦ." "ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ. ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯗꯣ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯒꯦ. ꯁꯤꯗ ꯂꯥꯎ." ꯊꯦꯝꯕꯣꯅ "ꯀꯅꯥꯅꯣ ꯁꯤꯕꯣ? ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯣ?" "ꯈꯪꯗꯤꯌꯦ, ꯃꯃꯤꯠ ꯑꯁꯦ ꯀꯩꯅꯣꯝ ꯇꯧꯏ." "ꯃꯃꯤꯠ ꯅꯥꯕ ꯑꯣꯏꯔꯝꯅꯤ. ꯑꯗꯣ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩꯀꯣ." "ꯐꯖꯩ.
ꯑꯗꯣ ꯃꯌꯥꯁꯨ ꯀꯩꯅꯣꯝ ꯇꯧꯏ, ꯌꯥꯝꯅ ꯂꯪꯗ꯭ꯔꯣ? ꯑꯁꯤꯕꯨꯗꯤ ꯃꯩꯇꯥꯟꯅ ꯇꯛꯄ ꯑꯣꯏꯔꯝꯅꯤ. ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯋꯥꯗꯣ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯂꯥꯛꯑꯣ. ꯂꯥꯛꯑꯦ. ꯑꯉꯥꯡ ꯑꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯐꯖꯩ. ꯑꯐꯕ ꯑꯉꯥꯡꯅꯤ. ꯍꯌꯦꯡ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯑꯉꯥꯡꯅꯤ. ꯑꯗꯨꯅ ꯆꯥꯕꯤꯔꯔꯣꯏꯒꯦ. ꯃꯄꯥꯅ ꯐꯠꯇꯕ ꯇꯝꯕꯤꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕ ꯑꯉꯥꯡ ꯑꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ. ꯃꯆꯥꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ. ꯃꯆꯥ ꯀꯥꯏꯅꯔꯕ ꯎꯆꯦꯛ ꯃꯃꯥꯁꯤꯡꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯣ. ꯊꯦꯝꯕꯣꯅ, ꯅꯪ ꯀꯅꯥꯅꯣ? ꯂꯥꯏꯔꯣ ꯃꯤꯔꯣ? ꯑꯃꯗꯨꯅ, ꯐꯖꯅ ꯍꯪꯉꯨꯍꯦ. ꯍꯤꯡꯆꯥꯕꯤꯗꯨꯅ, ꯎꯆꯦꯛꯇꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯣ, ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ. ꯇꯜꯂꯦ, ꯃꯥꯅ ꯇꯧꯁꯤꯟꯅꯔꯒ ꯃꯥꯒꯤ ꯑꯣꯏꯗꯣꯏ ꯇꯧꯔꯤꯁꯦ. ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯕ ꯑꯉꯥꯡꯗꯧꯅ. ꯄꯤꯈ꯭ꯔꯣꯍꯦ, ꯎꯆꯦꯛꯇꯣ ꯁꯤꯕꯅ ꯍꯥꯜꯂꯅꯤ. ꯄꯤꯔꯣꯏ, ꯑꯩ ꯆꯠꯂꯦ. ꯍꯦ ꯔꯥꯙꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯗ ꯍꯥꯠꯂꯒꯦꯗ. ꯑꯦ, ꯏꯃꯥ! ꯑꯦ, ꯊꯦꯝꯕꯣ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯦ. ꯑꯦ, ꯏꯃꯥ! ꯃꯁꯤ ꯌꯥꯝꯅ ꯂꯥꯎꯏꯅꯦ. ꯃꯆꯤꯟꯁꯤꯗ ꯐꯤꯁꯦ ꯅꯝꯁꯤꯟꯒꯦꯗ. ꯃꯣꯠꯅ ꯃꯣꯠꯂꯤꯕ, ꯃꯅꯝꯅ ꯅꯝꯊꯤꯕ. ꯅꯨꯔꯥꯁꯤꯗꯤ ꯌꯥꯝꯅ ꯊꯥꯡꯉꯤꯅꯦ ꯁꯤꯗꯤ. ꯍꯥꯟꯅ ꯇꯨꯔꯦꯟ ꯑꯃꯗ ꯐꯖꯅ ꯆꯥꯝꯊꯣꯛꯇꯕ ꯌꯥꯔꯣꯏ. ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯍꯥꯎꯔꯦ ꯈꯥꯅꯤ. ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕ ꯇꯨꯔꯦꯟ ꯑꯃ ꯊꯤꯗꯨꯅ ꯄꯥꯏꯊꯔꯛꯏ. ꯇꯨꯔꯦꯟꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯃꯧ ꯑꯅꯤ ꯁꯤꯡ ꯆꯜꯂꯝꯃꯦ. ꯃꯧ ꯑꯃꯅ, ꯀꯩꯅꯣ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯏꯅꯥꯎ, ꯃꯤꯗꯤ ꯃꯥꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯣ. ꯃꯤꯕꯨ ꯃꯊꯛꯇꯒꯤ ꯀꯃꯥꯏꯅ ꯄꯥꯏꯊꯔꯛꯇꯣꯏꯅꯣ ꯏꯆꯦ? ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯗꯨꯗꯤ ꯌꯦꯡꯉꯨꯁꯤꯔꯥ? ꯀꯅꯥ ꯈꯪꯅꯤ, ꯏꯕꯥꯅꯤꯅ ꯋꯥꯃꯟꯕꯁꯦ ꯎꯕꯗ ꯂꯥꯏꯅ ꯅꯨꯡꯁꯤꯗꯅ ꯁꯣꯔꯥꯔꯦꯟꯗꯩ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯊꯥꯗꯔꯛꯄ ꯑꯣꯏꯔꯝꯂꯗꯤ. ꯏꯆꯦꯁꯤꯗꯤ. ꯑꯗꯣ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ. ꯇꯨꯃꯤꯟꯅ ꯍꯥꯟꯅ ꯌꯦꯡꯁꯤꯌꯦ ꯏꯆꯦ. ꯀꯟꯅ ꯆꯦꯟꯁꯤꯜꯂꯨꯔꯒ ꯃꯤ ꯆꯥꯕ ꯎꯆꯦꯛꯀ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯕ. ꯃꯣꯏ ꯑꯅꯤꯗꯨꯅ ꯇꯨꯔꯦꯟꯗꯨꯗ ꯀꯨꯝꯊꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯇꯨꯅ ꯆꯥꯝꯕꯗꯨ ꯎꯔꯝꯃꯦ. ꯃꯗꯨ ꯎꯕꯗ ꯃꯧ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯃꯧ ꯑꯃꯅ, ꯀꯔꯤꯅꯣ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯃꯥꯅ ꯄꯨꯈ꯭ꯔꯤꯗ ꯐꯗꯤꯒꯣꯝ ꯆꯥꯝꯕꯒꯨꯝꯅ ꯆꯨꯞ ꯆꯨꯞ ꯂꯨꯞꯇꯨꯅ ꯆꯥꯝꯂꯤꯁꯦ. ꯀꯃꯥꯏꯅ ꯇꯧꯕ ꯃꯃꯥꯅꯣꯅꯦ? ꯃꯆꯥꯁꯤꯕꯨ ꯍꯪꯉꯣꯏ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ? ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ. ꯃꯁꯤ ꯌꯧꯔꯗꯤ ꯑꯩ ꯆꯩꯒꯦꯁꯦ. ꯍꯥꯏ, ꯑꯉꯥꯡꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯏꯔꯨꯖꯅꯒꯦ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯃꯥ ꯑꯃ ꯑꯣꯏꯔꯒ. ꯍꯤꯡꯆꯥꯕꯤꯗꯨꯅ, ꯀꯥꯏꯗꯩꯅꯣ ꯂꯥꯎꯔꯛꯏꯁꯤꯅ? ꯑꯩꯁꯦ ꯑꯉꯥꯡ ꯑꯃꯣꯠꯄꯁꯤꯒꯤ ꯃꯃꯥ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯤꯅꯤ. ꯌꯦꯡꯉꯨꯅꯦꯍꯦ, ꯃꯁꯤꯒꯤ ꯃꯃꯥ ꯑꯉꯥꯎꯕꯤꯁꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯤꯟꯅꯗꯦꯅꯦ. ꯑꯉꯥꯡꯁꯤꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ, ꯁꯤꯔ ꯆꯠꯂꯅꯦ. ꯑꯃꯅ ꯑꯃꯨꯛ, ꯍꯦ ꯁꯣꯅꯣ ꯆꯨꯕꯤ, ꯅꯆꯥꯗꯣ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ. ꯑꯃꯨꯛꯇ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯨꯅꯦ. ꯂꯧꯈꯠꯅꯤꯡꯂꯒ ꯂꯧꯈꯠꯀꯅꯤ, ꯂꯧꯈꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ. ꯑꯩꯒꯤ ꯀꯨꯁꯤꯅꯤ. ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ? ꯃꯈꯣꯜꯅ ꯍꯧꯔꯤꯕ, ꯃꯁꯥ ꯃꯎꯅ ꯆꯥꯎꯔꯤꯕ, ꯅꯨꯄꯥ ꯁꯥꯕ ꯅꯨꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ. ꯃꯁꯤ ꯊꯥꯡ ꯀꯥꯝꯊꯤꯅ ꯂꯪꯗꯅꯕ. ꯏꯆꯦ, ꯁꯤ ꯌꯧꯔꯗꯤ ꯃꯤ ꯈꯣꯝꯂꯨꯁꯤ, ꯑꯗꯨꯒ ꯊꯤꯛ ꯇꯧꯁꯤ. ꯃꯧ ꯑꯃꯅ, ꯂꯩꯔꯝꯃꯨ ꯅꯪ, ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ. ꯏꯅꯥꯎ, ꯅꯪ ꯂꯩꯔꯝꯃꯣ, ꯑꯩ ꯃꯤ ꯈꯣꯝꯂꯨꯒꯦ. ꯍꯣꯏ ꯏꯆꯦ, ꯈꯔ ꯊꯨꯅ ꯂꯥꯛꯑꯣ. ꯑꯩ ꯊꯥꯡꯁꯦ ꯎꯠꯂꯒ ꯀꯤꯍꯜꯂꯝꯒꯦ. ꯍꯦ, ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ. ꯍꯤꯡꯆꯥꯕꯤꯅ, ꯀꯩꯅꯣ ꯃꯣꯏ ꯑꯅꯤꯅ ꯇꯧꯗꯣꯏꯁꯤꯅ? ꯑꯦ, ꯑꯉꯥꯡꯁꯤꯁꯨ ꯁꯤꯔꯦꯅꯦ. ꯁꯤꯗꯤ ꯆꯥꯕ ꯍꯥꯎꯔꯤꯕꯨ. ꯃꯣꯠꯇꯕ ꯃꯐꯝꯁꯦ ꯈꯜꯂꯒ ꯈꯔ ꯆꯥꯔꯒ ꯄꯥꯏꯈ꯭ꯔꯒꯦ. ꯀꯔꯤꯅꯣ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯥꯏꯁꯦ ꯑꯉꯥꯡꯁꯦ ꯊꯅꯝꯂꯒ ꯆꯦꯟꯒꯦ ꯈꯜꯂꯤꯖꯥꯠꯂꯣ? ꯍꯦ ꯅꯨꯄꯤ, ꯆꯦꯟꯕꯒꯗꯤ ꯌꯥꯔꯣꯏꯅ. ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯦ ꯎꯔꯤꯗꯅ. ꯍꯦꯛ ꯆꯦꯟꯕꯗ ꯇꯥꯅ ꯇꯥꯅ ꯌꯥꯟꯗꯧꯔꯤꯕꯅꯤ ꯈꯪꯉꯨ. ꯃꯁꯛꯁꯤꯒ ꯏꯅꯥꯛꯇꯗꯤ ꯁꯨꯡꯆꯪ ꯆꯪꯂꯛꯇꯦ. ꯑꯣ ꯅꯇꯥꯇꯣ ꯇꯧꯕꯤꯔꯅꯨꯋꯣ. ꯀꯤꯔꯤꯕ ꯈꯨꯀꯤꯗꯨꯒ
ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯂꯥꯎꯕꯤꯔꯅꯨ꯫ ꯆꯥꯕ ꯍꯧꯔꯒꯦ꯫ ꯀꯩꯅꯣ? ꯑꯉꯥꯡ ꯑꯁꯤ ꯁꯦꯒꯥꯏꯔꯒ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ? ꯏꯁ! ꯍꯣꯏ ꯏꯃꯥ! ꯁꯤ ꯌꯧꯔꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯋꯥꯟꯊꯔꯦꯍꯦ꯫ ꯍꯥꯎꯇ꯭ꯔꯦꯗ, ꯏꯆꯝ ꯆꯝꯃꯦ ꯁꯤꯗꯤ꯫ ꯀꯩꯅꯣ? ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯩ ꯃꯈꯣꯟ ꯇꯥꯔꯤꯁꯤꯅ? ꯏ! ꯃꯤꯌꯥꯝꯁꯤꯗꯤ! ꯁꯤ ꯌꯧꯔꯗꯤ ꯑꯉꯥꯡ ꯑꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯈ꯭ꯔꯒꯦ, ꯑꯗꯨꯒ ꯃꯣꯏ ꯃꯔꯛꯇꯩ ꯑꯃ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ꯫ ꯃꯧ ꯑꯗꯨꯅ, ꯇꯨ, ꯃꯃꯥ ꯐꯠꯇꯕꯤ ꯃꯆꯥ ꯍꯥꯠꯄꯤꯁꯦ ꯑꯥꯗ ꯂꯩꯔꯦ ꯇꯨ꯫ ꯀꯩꯅꯣ? ꯏꯅꯥꯎꯁꯤꯗꯤ ꯂꯦꯛꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯏꯅꯥꯎ! ꯏꯅꯥꯎ! ꯂꯤꯟꯅꯀ ꯆꯤꯛꯂꯕ꯭ꯔꯅꯦ ꯁꯤꯕꯣ? ꯃꯤꯁꯤꯡꯗꯨꯅ, ꯀꯔꯥꯏꯅꯣꯅꯦ? ꯑꯉꯥꯡꯗꯤ ꯎꯗꯦꯗ, ꯃꯁꯛꯀꯁꯨ ꯐꯖꯩꯅꯦꯍꯦ, ꯑꯗꯨꯒ ꯃꯃꯤꯠꯁꯤꯗꯤ ꯀꯤꯔꯦꯗ꯫ ꯃꯤ ꯑꯃꯅ, ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗꯅꯕ? ꯍꯤꯡꯆꯥꯕꯤꯗꯨꯅ, ꯁꯤ ꯌꯧꯔꯗꯤ ꯑꯩ ꯏꯁꯩ ꯁꯛꯇꯨꯅ ꯃꯤꯁꯤꯡꯁꯦ ꯄꯪꯊꯍꯜꯂꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯁꯤꯡꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯏꯁꯩꯗꯨ ꯇꯥꯕꯒ ꯂꯣꯏꯅ ꯄꯪꯊꯗꯨꯅ ꯏꯁꯩ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯁꯥ ꯅꯥꯟꯕ ꯃꯤ ꯑꯃ ꯐꯥꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯑꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯤ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ, ꯀꯔꯤꯅꯣ? ꯃꯤꯁꯤꯡꯁꯤꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯪꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯏꯆꯦ! ꯏꯆꯦ! ꯀꯔꯤ ꯇꯧꯔꯒꯦ ꯃꯌꯥꯝꯁꯤꯕꯣ? ꯏꯆꯦ! ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯤꯗꯣ ꯃꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ꯫ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯏꯆꯦꯁꯦ ꯈꯨꯄꯥꯛ ꯑꯁꯤꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯍꯧꯕꯅ ꯐꯅꯤ꯫ ꯃꯧ ꯑꯃꯗꯨꯅ ꯃꯧ ꯑꯃꯗꯨꯒꯤ ꯃꯈꯖꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯨꯄꯥꯛ ꯊꯥꯕꯩ ꯃꯈꯣꯟꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯧ ꯑꯃꯗꯨꯗꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯧ ꯑꯃꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯁꯤꯡꯗ ꯅꯝꯁꯤꯜꯂꯝꯕ ꯑꯉꯥꯡꯗꯨꯁꯨ ꯁꯦꯒꯥꯏꯔꯒ ꯇꯥꯎꯈꯠꯂꯛꯄꯗꯩ ꯃꯤꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯇꯥꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯤꯡꯆꯥꯕꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯂꯣꯏꯅ ꯇꯥꯅꯔꯕꯁꯨ ꯈꯨꯜ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯀꯟꯕ, ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯟꯕ, ꯅꯤꯡꯊꯦꯝ ꯀꯧꯕ, ꯃꯔꯥꯏꯕꯛ ꯊꯤꯕ, ꯊꯧꯗꯣꯛ ꯑꯃꯗ ꯃꯅꯥ ꯄꯪꯂꯕ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯄꯥꯎꯁꯤ ꯇꯥꯔꯝꯗꯦ꯫ ꯃꯃꯥꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯁꯨ ꯃꯅꯥ ꯍꯦꯛ ꯄꯪꯈꯤꯕꯗꯩ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ, ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯤ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯕꯁꯨ ꯇꯥꯛꯂꯕꯁꯨ ꯃꯥꯅ ꯈꯪꯗꯕꯅꯤꯅ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯈꯤ, ꯆꯤꯡꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯆꯥꯁꯦ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯀꯃꯥꯏꯅ ꯏꯆꯥꯁꯤꯗ ꯍꯤꯡꯆꯥꯕꯤꯒꯤ ꯄꯥꯎꯁꯦ ꯇꯥꯛꯀꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯅꯥꯅꯣ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯆꯪꯂꯛꯏꯁꯤꯅ? ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯂꯣꯏꯕꯤꯗꯨꯅꯤꯅꯦ꯫ ꯂꯣꯏꯕꯤꯅ, ꯏꯃꯥ, ꯅꯤꯡꯊꯦꯝ ꯂꯩꯇ꯭ꯔꯣ? ꯂꯧꯕꯨꯛꯇ ꯆꯠꯈꯤꯅꯦ ꯂꯣꯏꯕꯤ꯫ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ? ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯐꯥꯗꯅ ꯄꯨꯈꯤꯕꯒꯤ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯍꯧꯔꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯅ ꯅꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯗꯨꯕꯨ ꯂꯧꯕꯨꯛꯇ ꯆꯠꯍꯜꯂꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯤꯡꯊꯦꯝꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯗꯤ ꯃꯥꯡꯖꯗ꯭ꯔꯤꯕ ꯍꯥꯏꯕ? ꯇꯥꯅꯤꯡꯗꯦꯍꯦ, ꯍꯦꯛ ꯂꯥꯛꯄꯒ ꯌꯧ ꯌꯧ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯩꯁꯦ ꯃꯃꯥꯅꯤꯅꯦ ꯃꯃꯥ꯫ ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕꯗ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯗ ꯅꯌꯨꯝ 100ꯔꯛ ꯄꯥꯟ ꯌꯥꯏꯅꯦ꯫ ꯃꯃꯥ, ꯑꯩꯗꯤ ꯏꯆꯥ ꯅꯤꯡꯊꯦꯝꯗꯣ 100ꯂꯛ ꯊꯤꯔꯁꯨ ꯐꯪꯂꯣꯏꯅꯦ, ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯡꯖꯗꯧꯔꯤꯕꯅꯤꯅꯦ ꯏꯆꯥꯗꯣ꯫ ꯑꯩꯁꯨ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅ ꯅꯨꯄꯥ 100ꯗ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯑꯩꯒꯤ ꯅꯤꯡꯊꯦꯝꯗꯨꯃꯛꯇꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯃꯁꯤ ꯗꯥꯔꯤꯒꯤ ꯂꯩꯇꯨꯝꯁꯦ ꯐꯛꯂꯒ ꯃꯀꯣꯛꯁꯤꯗ ꯊꯣꯝꯗꯅꯕ꯫ ꯏꯃꯥ, ꯗꯥꯔꯤꯗꯨ ꯇꯩꯕ ꯌꯥꯝꯅ ꯋꯥꯏ, ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯅꯨ꯫ ꯑꯩꯅ ꯂꯥꯛꯑꯒ ꯈꯔ ꯈꯔ ꯇꯩꯕꯤꯕꯩ ꯌꯨꯝꯁꯦ ꯃꯥꯜꯂꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯊꯦꯝ ꯄꯥꯝꯖꯔꯛꯏꯕ ꯂꯨꯝꯖꯔꯛꯏꯁꯦ ꯅꯤꯡꯊꯦꯝꯅ
ꯃꯅꯥ ꯄꯪꯗ꯭ꯔꯤꯉꯩꯗꯒꯤꯅꯤ. ꯑꯗꯨꯅ ꯏꯃꯥꯒ ꯑꯩꯒ ꯁꯥꯎꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ? ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯂꯤꯕꯅꯤꯅꯦ. ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯏꯁꯧ ꯂꯥꯡꯕꯤ ꯂꯣꯏꯕꯤ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯄꯣꯟꯇꯦꯅꯦ. ꯑꯩꯅ ꯃꯁꯛ ꯈꯔ ꯊꯤꯅ ꯄꯥꯝꯗꯕꯩ ꯋꯥꯅꯤ. ꯀꯩ ꯍꯥꯏꯕ ꯏꯃꯥ? ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏꯀꯣ. ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯁꯦ ꯄꯥꯝꯂꯤꯗꯤ ꯉꯛꯏ. ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯊꯦꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯗꯤ ꯉꯝꯗꯦꯅꯦ. ꯏꯃꯥꯒ ꯑꯩꯒꯤꯅ ꯄꯪꯕꯩꯅꯤ. ꯉꯁꯤꯗꯤ ꯑꯩ ꯂꯩꯕꯥꯛꯇ ꯏꯔꯒ ꯍꯥꯏꯒꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯤꯡꯊꯦꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ. ꯍꯣꯏꯅꯦꯍꯦ, ꯑꯗꯨꯃꯗꯤ ꯑꯩꯗꯤ ꯀꯥꯎꯒꯤꯅꯦ. ꯑꯗꯣ ꯏꯃꯥ, ꯑꯩ ꯏꯕꯨꯡ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ. ꯉꯥꯏꯈꯣ ꯂꯣꯏꯕꯤ, ꯏꯃꯥꯁꯨ ꯂꯥꯛꯀꯦ. ꯅꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯄꯣꯟꯇꯦ. ꯍꯣꯔꯦꯟ ꯃꯥꯡ ꯈꯣꯠ ꯇꯧꯔꯒ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯅ ꯑꯩꯉꯣꯟꯗ ꯇꯧꯒꯗꯕꯗꯣ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯀꯤ. ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ. ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯥ. ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯞꯈ꯭ꯔꯦꯍꯦ ꯑꯩꯒꯤ ꯂꯧꯕꯨꯛꯁꯦ. ꯃꯣꯏ ꯃꯄꯥ ꯁꯤꯅꯤꯡꯗꯅ ꯁꯤꯈꯤꯕꯗꯨꯅ ꯂꯧꯕꯨꯛꯁꯦ ꯑꯁꯨꯛ ꯂꯥꯞꯅ ꯊꯅꯝꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ. ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯏꯀꯨꯕꯣꯛꯇꯣ ꯁꯤꯅꯤꯡꯗꯅ ꯁꯤꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯍꯦ, ꯃꯥꯅ ꯁꯤꯔꯅꯤ ꯀꯟꯕ ꯉꯝꯂꯔꯣꯏꯅ ꯐꯃꯨꯡꯗ ꯅꯥꯍꯩꯔꯒ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯤꯅꯤꯡꯗꯗꯅ ꯃꯃꯥ ꯑꯩꯒꯤꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯅꯤꯡꯗꯦꯅ ꯀꯞꯄꯁꯤꯗꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯏꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯝꯅꯤꯕꯣ ꯏꯀꯨꯕꯣꯛꯀꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ. ꯀꯥꯏꯗꯦ ꯊꯃꯣꯏ ꯀꯥꯏꯕꯅꯣ, ꯑꯩꯗꯤ ꯀꯂꯛꯄꯤꯔꯤꯕꯅꯤ ꯁꯤꯔꯣꯅ. ꯏꯃꯥꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅ. ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯔꯣꯏ. ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯑꯣꯏꯕꯗ. ꯋꯥꯔꯤꯁꯦ ꯅꯪꯅ ꯈꯪꯗꯕꯩꯅꯤ. ꯈꯪꯂꯗꯤ ꯅꯪꯁꯨ ꯁꯤꯈ꯭ꯔꯤꯗꯣ ꯀꯂꯛꯄꯤꯂꯤ ꯍꯥꯏꯔꯛꯀꯅꯤ. ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯣ ꯏꯃꯥ. ꯅꯀꯨꯕꯣꯛꯅ ꯁꯤꯅꯤꯡꯗꯦ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ. ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯀꯥꯏꯅꯔꯅꯤ, ꯑꯃꯨꯛ ꯎꯕ ꯐꯪꯂꯔꯣꯏꯅ ꯈꯟꯕꯩꯅꯤꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯀꯨꯕꯣꯛꯇꯣ ꯅꯨꯄꯤ 2 ꯂꯣꯟꯕ꯭ꯔꯣ ꯏꯃꯥ? ꯇꯨꯃꯤꯟꯅ ꯂꯣꯜꯂꯝꯂꯤꯕꯅꯤꯅꯦ. ꯃꯥꯗꯤ ꯂꯥꯡꯕꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯅꯤ ꯍꯥꯏꯔꯒ ꯊꯪꯅꯕ ꯈꯨꯟꯒꯤ ꯔꯥꯁꯤ ꯀꯥꯡꯕꯝꯒꯤ ꯃꯆꯥ 9 ꯄꯣꯛꯄꯤ ꯍꯩꯄꯥꯔꯩꯗꯣ ꯃꯥꯅ ꯂꯧꯔꯝꯂꯤꯕꯅꯤꯅꯦ. ꯑꯩꯅ ꯏꯆꯥ 2 ꯁꯨꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯍꯩꯄꯥꯔꯩꯒꯤꯗꯤ ꯑꯉꯥꯡ 9 ꯄꯣꯛꯂꯝꯂꯤꯕꯅꯤꯅꯦ. ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯀꯨꯕꯣꯛꯁꯦ. ꯑꯗꯣ ꯏꯃꯥ, 9ꯗꯣ ꯏꯀꯨꯕꯣꯛꯀꯤ ꯃꯆꯥ ꯑꯁꯦꯡꯕ ꯉꯥꯛꯇꯔꯣ? ꯍꯣꯏꯍꯦ. ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯉꯟꯅ ꯁꯤꯈ꯭ꯔꯤꯗꯣ. ꯍꯧꯖꯤꯛꯀ ꯂꯩꯔꯝꯂꯗꯤ ꯑꯩꯒ ꯈꯠꯅꯕꯗ ꯂꯣꯏꯅꯤ. ꯑꯗꯣ ꯏꯀꯨꯕꯣꯛꯇꯣ ꯀꯃꯥꯏꯅ ꯅꯥꯔꯒ ꯁꯤꯔꯤꯅꯣ? ꯀꯥꯡ ꯍꯥꯠꯄꯗ ꯁꯤꯔꯤꯅꯤ. ꯀꯔꯤꯅꯣꯗ ꯏꯃꯥ, ꯀꯥꯡ ꯍꯥꯠꯄꯗꯕꯨ ꯀꯃꯥꯏꯅ ꯁꯤꯗꯣꯏꯅꯣ? ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯥꯏ, ꯃꯥꯅꯤꯅꯦ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ. ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯡ ꯑꯃꯅ ꯁꯨꯝ ꯉꯪꯂꯒ ꯇꯣꯡꯕꯗꯨꯗ ꯃꯥꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯈꯨꯇꯨꯝꯅ ꯀꯥꯡꯗꯨꯗ ꯁꯨꯕꯗ ꯊꯕꯥꯛꯇ ꯄꯥꯟꯗꯅ ꯑꯗꯩ ꯏ ꯑꯣꯗꯅ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝ ꯁꯤꯈ꯭ꯔꯤꯕꯅꯤꯅꯦ. ꯏꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ. ꯑꯗꯣ ꯏꯃꯥ, ꯏꯁꯩ ꯁꯛꯄ ꯃꯈꯣꯟ ꯑꯃ ꯇꯥꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤꯅ ꯁꯛꯏ ꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯑꯣꯏꯔꯝꯂꯣꯏꯍꯦ, ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯁꯛꯄꯅꯤ. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯔꯣ? ꯀꯥꯏꯗꯩ ꯍꯤꯡꯆꯥꯕꯤꯅꯣꯍꯦ, ꯃꯤ ꯎꯊꯨꯝꯁꯤꯕꯨ. ꯏꯕꯨꯡ ꯅꯤꯡꯊꯦꯝꯁꯨ ꯑꯥꯗ ꯂꯩꯔꯦ ꯏꯃꯥ. ꯃꯥꯗꯤ ꯀꯥꯕꯨ ꯀꯥꯔꯦ. ꯑꯣ, ꯀꯥꯔꯛꯂꯗꯤ ꯁꯤꯗ ꯑꯗꯨꯝ ꯉꯥꯏꯔꯁꯤꯗ. ꯋꯥꯔꯦ ꯆꯠꯃꯟꯗꯅ. ꯍꯣꯏ ꯃꯥ. ꯅꯤꯡꯊꯦꯝ ꯂꯧꯕꯨꯛꯇꯩ ꯀꯥꯔꯛꯏ. ꯃꯃꯥꯒ ꯂꯣꯏꯕꯤꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯍꯔꯥꯎꯖꯩ. ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯍꯜꯂꯛꯏ. ꯌꯨꯝ ꯌꯧꯕꯒ ꯃꯃꯥꯒ ꯂꯣꯏꯕꯤꯒꯅ ꯅꯤꯡꯊꯦꯝꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯔꯝꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯇꯥꯛꯏ. ꯍꯤꯡꯆꯥꯕꯤ ꯁꯥꯔꯒ ꯑꯃꯨꯛ ꯇꯝ, ꯂꯩꯕꯥꯛꯇ ꯏꯔꯒ ꯑꯃꯨꯛ ꯍꯥꯏ ꯇꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯦ. ꯂꯣꯏꯕꯤꯅ ꯀꯔꯤꯅꯣ ꯏꯕꯨꯡ ꯅꯤꯡꯊꯦꯝꯁꯤꯅ ꯍꯣꯏ ꯃꯥꯏꯀꯩ ꯍꯥꯏꯔꯝꯗꯕꯤꯗ ꯆꯪꯈ꯭ꯔꯤꯁꯤꯅ? ꯍꯥꯏꯕ ꯇꯜꯂꯁꯨ ꯏꯪꯒꯤꯠꯇ ꯑꯣꯏꯁꯨ ꯄꯤꯔꯝꯕ ꯌꯥꯏꯗꯅ. ꯃꯃꯥꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯒꯤ ꯏꯆꯥꯁꯦ
Wa sum ngangkhidradi kona amuk lonsu thokiroiko. Adunabudi aingonda fai. Khatna chaina tawrasu aina phana thina ngang chairasu mana hoi mai kemta hairak oidabanina. Mina taraga aina ngambasu malani. Mani nang icha nupagi yangko muk chawba khupak tuna khubi muk chawba namaiduda tharak adi chahi ama wantharaga leinido. Ima nang aina hayeng yum sida la kanda nabuk thana chak sungpi pija sarai ko. Nang oina pija ruigi he. Ningthemna aidi munya sanariba warise kari mata tadramnina kari harino haiba mata khangdre. Wa se ngangisu oina mahaini aina makhumni aduna ngangningdreba. Loibise nungdi yam nungsiyaba aduda mai masak sinara khangdi mana thongthakpa chak ensangse sunghau haudo mandaba. Aina wana kalabuk tai halakpada mana chaksangi amamba sidaiga chak somda leijariga hairak adi loirehe aidi. Wareda nihakta batungi handak marak sina hingchabini aise phadawgi pangtanda tanai. Adode imaga loibigana hariba wasibu achumba ori jalane natraga ai thabuk chatanaba haijili jala. Ningthem wakhan khanna khanna tumthakre. Numit kharani haukhre hingchabina mi phabagi pau mafam khudingda leptana tanari. Laibak adugi ningthaunasu hingchabi phanaba lanmi kaya thadoklabasu hingchabi phabai mahutta hingchabina lanmi oina pharaga pukhibagi wari oina taunaramme. Aduna mipum khudingmak kibana yumdagi mapan thoknadre. Hingchabigi wasi mangonda kaya khalude aduna mamaga loibigana phana yadrabasu labukta chatpa lepte. Nongmade ningthemna mamaga loibigada yamna sauramme. Mamana ibungo imaga nacha loibigana ichada haibasu tadre phana thinglabasu yadramnina nangna labukta chatpada mitna singna haina singna chatluko. Adugane imagi phaning machet simadi ichagi khutagi lakthokanuko. Napagi khudai machet kadi aina kiroi napadawna tawrakani nangso. Ningthemna yare taningdre amta imaga loibigana aina tawba thabakta adum thingise karigino. Hingchabi ne kiduna yumdagi hendrabadi aikhoi kamaina lau udoino. Lau udradi kari charaga leisa haibano. Chaningaido leraktradi akhoi masen set setana chanarakani. Adu weredi aikhoisu hingchaba haido oidribo. Aduro imaga noyanine pamise. Loibina Ima ningthemse ngasidi wangna e adusu seranturat. Loibi nangna yado amukta khigalakhino. Mina aikhoi yumda hingchabi leirabo ningkhini. Ima sidi nangsu nayado yamna khiganingbra ha. Nangna imada pau pangtam tamshindana thokliba ngaktani. Mase mana pangba malaktre sono chuba manseleda. Loibi icha ningthemse sauraga chakre chakyom sisu thanamlaga nangbuda tanaraga thiluchone he. Karaino piro ima ibung ningthem taroini tawrise tanabasu phanglaroi onthokhanna chatkreba ngayak leiraga imaga thilurageda. Ningthem labuk yoduna lau marakta napi haubre yengle. Labuk tuda ningthem khaktasu oiramme. Mi ataidi kibana labukta amata kumnaraktre. Ngaihak leiraga hingchabidu sum pairakpada ningthem mathanta labukta leibudu uramme. Mi singse labuk matamda phauba mapanda mi amata hek thoknakhijani. Natte aibu mogi yumda amo isai saklukidrami pharukidra haibanida. Adaise mini mani mini. Ngasigidi ama leire adubu masa mawudi phaihe mana pairisisu yompakni aduna hekta phabasu yaroibo.
ꯑꯩ ꯄꯥꯏꯊꯔꯒꯦ ꯑꯗꯨꯒ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝꯍꯠꯂꯒꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯒꯤ ꯃꯤ ꯄꯪꯊꯍꯟꯕ ꯉꯝꯕ ꯏꯁꯩ ꯑꯗꯨ ꯁꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯤꯅꯤꯒꯦ ꯁꯤꯗꯤ? ꯑꯩꯒꯤ ꯏꯁꯩ ꯇꯥꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ ꯂꯩꯅꯤ꯫ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯑꯃꯨꯛ ꯁꯛꯀꯦ꯫ ꯃꯁꯤꯕꯨ ꯃꯤ ꯅꯠꯇꯕ ꯖꯥꯠꯂꯅꯦ? ꯃꯥꯅꯤꯗ, ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ꯫ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯁꯛ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯆꯥꯒꯗꯧꯕꯒ ꯄꯥꯝꯃꯨꯏꯅꯦ꯫ ꯅꯤꯡꯊꯦꯝꯅ, ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯤꯕꯣ? ꯂꯣꯏꯕꯤꯁꯨ ꯃꯥꯟꯗꯦ, ꯃꯥꯗꯤ ꯊꯤꯕꯅꯤ, ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯁꯦ ꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯃꯃꯤꯠꯁꯦ ꯀꯨꯞꯈꯤꯗ꯭ꯔꯦ, ꯁꯣꯏꯗꯅ ꯄꯪꯊꯔꯝꯂꯅꯤ ꯑꯩꯒꯤ ꯏꯁꯩꯁꯦ ꯇꯥꯔꯨꯕꯗꯩ꯫ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯇꯝꯅꯕꯨ ꯆꯪꯂꯛꯏꯅꯦ꯫ ꯃꯥꯅ ꯑꯩꯁꯦ ꯈꯪꯖꯥꯠꯂꯣ? ꯑꯩꯅꯗꯤ ꯃꯥꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ? ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯖꯔꯁꯨ ꯑꯩꯗꯤ ꯉꯥꯎꯔꯦꯗ꯫ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯍꯥꯟꯅ ꯀꯣꯠꯂꯒ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯐꯥꯒꯤꯗꯒꯤ ꯑꯩꯒꯤ ꯅꯛꯁꯤꯜꯂꯛꯏꯅꯦ, ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯏꯅꯦ꯫ ꯃꯁꯤꯗꯤ ꯄꯪꯊꯕ ꯅꯠꯇꯦ, ꯄꯪꯊꯁꯟꯅꯕꯅꯤ꯫ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯃꯅꯥꯛ ꯆꯪꯂꯨꯔꯗꯤ ꯃꯥꯒꯤ ꯌꯣꯝꯄꯥꯛꯁꯤꯅ ꯑꯃꯨꯛ ꯌꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯁꯩ ꯑꯃꯨꯛꯇꯪ ꯁꯛꯂꯒ ꯊꯦꯝꯈꯤꯒꯦ꯫ ꯌꯥꯗ꯭ꯔꯒꯅ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ? ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯂꯦꯡꯉꯤ꯫ ꯁꯤꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯖꯥꯠꯂꯣ? ꯑꯗꯣ ꯃꯁꯛꯇꯤ ꯐꯖꯩꯕꯣ꯫ ꯃꯃꯤꯠꯁꯤꯗꯤ ꯍꯧꯗꯣꯡ ꯃꯃꯤꯠ ꯄꯥꯜꯂꯦ, ꯑꯗꯨꯅ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯩ ꯊꯕꯛ ꯁꯨꯖꯒꯦꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩ ꯀꯥꯏ? ꯃꯥꯅ ꯑꯃ ꯍꯥꯏꯅꯤ, ꯑꯩꯅ ꯑꯃ ꯈꯨꯝꯅꯤ, ꯑꯗꯨꯅ ꯇꯜꯂꯦꯕ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯃꯗꯤ ꯑꯩꯒꯤ ꯏꯁꯩ ꯆꯪꯗꯦꯍꯦ꯫ ꯆꯥꯗꯧꯕꯒ ꯄꯥꯝꯃꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯝ ꯑꯣꯏꯊꯣꯛꯀꯦꯗ ꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯐꯥꯒꯅꯤ ꯁꯤꯗꯤ? ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛ ꯑꯁꯦ ꯍꯦꯛ ꯊꯝꯕꯒ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯀꯔꯤ ꯅꯨꯄꯤꯅꯦꯒꯦ ꯁꯤꯗꯤ? ꯑꯩꯉꯣꯟꯗ ꯅꯣꯛꯂꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯈ꯭ꯔꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯊꯕꯛ ꯁꯨꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯣꯏꯕꯤꯒ ꯃꯃꯥꯒꯗꯨ ꯅꯤꯡꯊꯦꯝꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯏ꯫ ꯃꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯂꯣꯏꯕꯤꯅ, ꯏꯃꯥ, ꯅꯤꯡꯊꯦꯝꯗꯤ ꯌꯨꯝꯗꯒꯤ ꯁꯥꯎꯁꯤꯟꯅꯔꯒ ꯆꯠꯈ꯭ꯔꯒ ꯑꯥꯗ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯗꯨ? ꯍꯣꯏꯅꯦꯍꯦ, ꯀꯅꯥꯅꯣ ꯁꯤꯕꯨ? ꯈꯔ ꯀꯟꯅ ꯆꯠꯂꯨꯅꯦ, ꯍꯤꯡꯆꯥꯕꯤꯒ ꯑꯣꯏꯔꯝꯗꯅꯕꯀꯣ꯫ ꯍꯤꯡꯆꯥꯕꯤꯅꯕꯨ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯐꯤꯔꯣꯜꯁꯦ ꯁꯦꯠ ꯏꯟꯒꯗ꯭ꯔꯣ? ꯑꯗꯨꯏ ꯃꯊꯛꯇ ꯃꯁꯛꯁꯨ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯍꯤꯡꯆꯥꯕꯤꯗꯤ ꯃꯁꯝ ꯐꯥꯔꯒ ꯈꯣꯏ, ꯃꯌꯥ ꯆꯧꯏ, ꯈꯨꯖꯤꯟ ꯁꯥꯡꯉꯤ, ꯃꯁꯛ ꯌꯥꯝꯅ ꯊꯤ ꯍꯥꯏꯅꯩꯗꯨꯗꯤ꯫ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯁꯤꯗꯤ꯫ ꯑꯩ ꯇꯧꯒꯦꯁꯦ, ꯃꯁꯛ ꯊꯤꯖꯔꯁꯨ ꯏꯃꯧ ꯂꯣꯏꯕꯤꯒꯨꯝꯕ ꯑꯐꯕꯤꯗꯤ ꯐꯪꯂꯣꯏꯍꯦ꯫ ꯍꯣꯏ, ꯏꯁꯧꯇꯕꯨ ꯈꯔ ꯂꯥꯡꯖꯩꯀꯣ꯫ ꯅꯤꯡꯊꯦꯝꯅ, ꯏꯃꯥꯒ ꯂꯣꯏꯕꯤꯒꯅꯤꯅꯦ ꯑꯥꯗ ꯂꯥꯛꯏꯕꯁꯤꯗꯤ꯫ ꯍꯤꯡꯆꯥꯕꯤꯅ, ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯅꯤꯁꯤꯅ? ꯌꯥꯝ ꯁꯥꯎꯕꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯣ, ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ꯫ ꯃꯣꯏ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯛꯑꯅꯤ꯫ ꯂꯣꯏꯕꯤ, ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯪ ꯆꯦꯜꯂꯨꯅꯦ, ꯅꯠꯇ꯭ꯔꯗꯤ ꯅꯁꯛꯀ ꯊꯤꯔꯦ ꯆꯨꯛ ꯁꯥꯔꯒ ꯂꯩꯍꯧꯔꯅꯤꯅꯦ꯫ ꯍꯣꯏ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯑꯩꯒꯤ ꯅꯨꯄꯥꯅꯦ, ꯅꯪꯅ ꯂꯧꯒꯦ ꯇꯧꯔꯤꯗꯣ꯫ ꯅꯤꯡꯊꯦꯝꯅ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯀꯜꯂꯤꯅꯦꯍꯦ꯫ ꯍꯩ, ꯐꯔꯛꯀꯅꯨꯅꯦꯍꯦ, ꯅꯨꯄꯤꯅ ꯇꯥꯞꯇ ꯄꯥꯏꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯑꯩꯁꯦ꯫ ꯊꯥꯗꯧꯅꯦꯍꯦ ꯅꯪꯕꯣ꯫ ꯍꯥꯏ, ꯇꯧꯉꯝꯕꯤ, ꯏꯆꯥ ꯐꯥꯅꯨꯅꯦꯍꯦ꯫ ꯋꯥꯔꯦꯗ ꯁꯤꯗꯤ꯫ ꯅꯣꯏ ꯑꯅꯤꯅ ꯏꯆꯥꯗꯣ ꯃꯨꯟꯅꯔꯒ ꯑꯉꯝꯕꯗꯨꯅ ꯂꯧꯖꯔꯣꯗ꯫ ꯍꯤꯡꯆꯥꯕꯤꯅ, ꯀꯤꯅꯨꯅꯦꯍꯦ, ꯅꯪꯗꯤ ꯆꯥꯕꯤꯔꯣꯏꯅꯦ ꯑꯩꯅ ꯅꯥꯜꯂꯒ ꯊꯝꯗꯣꯏꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯣꯏꯕꯤꯅ, ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ
ꯑꯩꯒꯤ ꯅꯤꯡꯊꯦꯝꯁꯦ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯆꯣꯡꯁꯤꯜꯂꯤꯁꯤꯕꯣ? ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯁꯤꯗꯤ ꯅꯨꯄꯤ ꯅꯠꯇꯤꯌꯦ, ꯍꯤꯡꯆꯥꯕꯤꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯅꯤꯡꯊꯦꯝꯁꯦ ꯐꯥꯔꯒ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯕ꯫ ꯏꯃꯥ! ꯏꯃꯥ! ꯍꯤꯡꯆꯥꯕꯤꯅꯦ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯁꯦ꯫ ꯅꯤꯡꯊꯦꯝꯅ, ꯏꯃꯥ, ꯍꯣꯔꯦꯟꯗꯒꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨꯍꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯍꯣ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯏꯆꯥ ꯊꯅꯝꯃꯣ, ꯅꯪꯅ ꯄꯨꯒꯦꯁꯨ ꯂꯣꯏꯕꯤ ꯑꯣꯏꯅ ꯄꯨꯔꯒ ꯆꯥꯔꯨ ꯆꯨꯋꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯃꯥ ꯑꯣꯏꯅ ꯆꯥꯍꯟꯕꯗꯤ ꯀꯩꯗꯧꯒꯦ? ꯁꯤꯗꯧꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯑꯩꯗꯤ ꯍꯥꯎꯔꯣꯏꯅꯦ, ꯑꯗꯨꯅ ꯅꯪ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ, ꯇꯜꯂꯒ ꯇꯣꯛꯆꯧꯅ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯀꯔꯤ ꯑꯣꯏꯔꯦꯁꯤꯒꯦꯅꯦ? ꯍꯣꯔꯦꯟꯗꯩ ꯏꯊꯟꯇ ꯆꯥꯛ ꯆꯥꯔꯨꯅꯤ ꯈꯜꯂꯨꯕꯗ ꯆꯥꯛꯀ ꯊꯣꯡꯅꯤꯡꯗ꯭ꯔꯦꯅꯦ ꯅꯃꯥꯗꯤ꯫ ꯑꯩꯒ ꯍꯧꯔꯝꯗꯕꯤ ꯏꯃꯥꯁꯦ ꯆꯠꯈ꯭ꯔꯦꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯣ? ꯑꯩꯅꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯦꯅ ꯂꯣꯏꯅ ꯍꯥꯏ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗꯤ ꯍꯤꯡꯆꯥꯕꯤꯅ ꯄꯨꯈ꯭ꯔꯦ꯫ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕ? ꯁꯛꯅꯒ ꯁꯨꯝ ꯊꯤꯖꯤꯜꯂꯛ, ꯆꯍꯤꯁꯤꯁꯨ ꯈꯔ ꯂꯩꯔꯗꯤ ꯏꯃꯥꯗꯩ ꯑꯩꯅ ꯍꯜꯂꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯊꯤꯗꯀꯣ꯫ ꯅꯤꯡꯊꯦꯝ! ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯆꯤꯡꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯁꯨ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯤꯗꯧꯔꯕ꯭ꯔꯅꯦ? ꯃꯐꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯝꯊꯤꯔꯤꯕ, ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯇꯨꯝꯖꯥꯠꯅꯣ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯕꯣ? ꯀꯣꯟ ꯑꯆꯧꯕꯒꯁꯨ ꯂꯩꯅꯦ ꯑꯁꯤꯗꯔꯣ ꯃꯥꯅ ꯑꯩ ꯊꯣꯡꯂꯒ ꯆꯥꯗꯣꯏꯁꯦ? ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯁꯣꯝꯂꯣꯝꯁꯤꯗꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯁꯤꯅ? ꯍꯤꯡꯆꯥꯕꯤꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ, ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯅꯝꯊꯤ, ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯔꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯁꯤꯅꯤꯅꯦ꯫ ꯃꯥꯅꯗꯤ ꯅꯝꯊꯤꯔꯤꯕ, ꯑꯩꯅꯗꯤ ꯅꯨꯡꯁꯤꯔꯤꯕ, ꯑꯩꯒꯤꯁꯨ ꯉꯁꯤꯗꯒꯤ ꯏꯄꯨꯔꯣꯏꯕ ꯀꯥꯗꯣ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯗꯣ ꯃꯥꯕꯨ ꯃꯤ ꯆꯥꯕ ꯍꯩꯗꯣꯏ ꯖꯥꯠꯂꯅꯦ? ꯍꯥꯟꯅ ꯍꯪꯒꯦ꯫ ꯑꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯣ, ꯅꯪꯕꯨ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯅꯤꯡꯒꯦ? ꯃꯤ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯥ? ꯁꯥ ꯁꯟ ꯆꯥꯅꯤꯡꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯤꯖꯗꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅ? ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯂꯕꯅꯦ꯫ ꯀꯔꯤ ꯍꯤꯡꯆꯥꯕꯤꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯕꯣ? ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯣ ꯆꯥꯔꯝꯗꯥꯏꯗ ꯍꯔꯥꯎꯕꯒꯨꯝꯕꯅꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯍꯔꯥꯎꯔꯤꯁꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯗꯤꯌꯦ, ꯇꯥꯏꯕꯪ ꯃꯤꯁꯦ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯜꯂꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯖꯥꯠꯅꯤꯀꯣ? ꯑꯈꯠꯄꯤ ꯑꯈꯠꯄ ꯈꯔ ꯈꯛ ꯅꯠꯇꯅ꯫ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯇꯅꯤ, ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯈꯨꯠꯀ ꯄꯥꯏꯔꯛꯏꯅꯦ ꯃꯁꯤ ꯍꯤꯡꯆꯥꯕꯤꯁꯦ꯫ ꯄꯥꯏꯔꯛꯀꯅꯨꯅꯦꯍꯦ ꯍꯤꯡꯆꯥꯕꯤ꯫ ꯍꯤꯡꯆꯥꯕꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯁ꯭ꯋꯥꯏꯁꯤꯕꯨ ꯊꯥꯡ ꯑꯝꯇ ꯇꯥꯗꯖꯥꯠꯂꯣ? ꯀꯔꯤꯅꯣ ꯃꯥꯅ ꯊꯤꯔꯤꯁꯤꯅ? ꯃꯁꯤꯕꯨ ꯁꯣꯅꯣ ꯐꯣꯅꯣ ꯑꯣꯏꯅ ꯇꯧꯖꯥꯠꯂꯣ? ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯅ ꯉꯥꯡ ꯁꯛꯂꯕꯁꯨ ꯅꯤꯡꯊꯦꯝꯅ ꯇꯥꯗꯕꯤ, ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ, ꯑꯗꯨꯅ ꯃꯕꯥꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄꯗꯩ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯤꯡꯊꯦꯝꯁꯤ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯃꯅꯥ ꯄꯪꯕ ꯑꯣꯏꯔꯦ ꯁꯤꯅꯅꯤꯗꯅ ꯑꯩꯒꯤ ꯏꯁꯩꯗ ꯄꯪꯊꯗꯦꯗꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯃꯅꯥ ꯄꯪꯕꯁꯦ ꯁꯤ ꯍꯥꯟꯅ ꯐꯍꯟꯈꯤꯒꯦꯗ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯄꯥ ꯑꯣꯏꯔꯒꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯊꯤꯔꯤꯁꯦ? ꯑꯩ ꯍꯥꯠꯅꯕ ꯆꯩꯇꯨꯞ ꯊꯤꯔꯤ ꯖꯥꯠꯂꯥ? ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯩꯅꯣꯝ ꯄꯥꯏꯍꯧꯗꯕ ꯌꯥꯔꯣꯏ꯫ ꯀꯩꯅꯣ ꯁꯤꯅ? ꯃꯤꯒꯤ ꯁꯔꯨꯅꯤꯅꯤ ꯁꯤꯗꯤ, ꯇꯜꯂꯤꯍꯦ꯫ ꯀꯩꯅꯣ ꯃꯥꯅ ꯄꯥꯏꯔꯒ ꯆꯪꯂꯛꯏꯁꯤꯅ?
ꯁꯥꯐꯕ ꯅꯨꯄꯥ, ꯂꯦꯡꯒꯅꯨ. ꯅꯅꯥ ꯇꯥꯗ꯭ꯔꯤꯗꯣ? ꯁꯤ ꯍꯦꯛ ꯍꯥꯞꯄꯗ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯅꯥ ꯇꯥꯗ꯭ꯔꯤꯗꯣ ꯇꯥꯔꯗꯕꯅꯤ. ꯑꯗꯨꯅ ꯂꯦꯡꯒꯅꯨ. ꯅꯝꯊꯤꯍꯦ. ꯍꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯥꯅ ꯄꯥꯏꯔꯤꯁꯤꯗꯤ. ꯑꯩꯁꯦ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯧꯔꯤꯅꯦ ꯁꯤꯗꯤ. ꯂꯦꯡꯒꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯅꯅꯥ ꯄꯪꯂꯤꯗꯣ ꯐꯅꯕ ꯍꯥꯞꯀꯦ ꯍꯥꯏꯕꯅꯤꯅꯦ. ꯍꯟꯇꯣ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤ. ꯍꯤꯡꯆꯥꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅꯦ. ꯑꯗꯨꯅ ꯂꯦꯡꯒꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯃꯁꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗ꯭ꯔꯗꯤ ꯈꯨꯄꯥꯛꯁꯤꯅ ꯕꯥꯛ ꯂꯥꯎꯅ ꯃꯆꯤꯟꯕꯥꯟꯁꯤꯗ ꯊꯥꯖꯤꯟꯗꯣꯏꯅꯤ. ꯁꯤ ꯌꯧꯔꯗꯤ ꯍꯪꯒꯣꯏ ꯌꯥꯗ꯭ꯔꯦ. ꯃꯤꯒꯤ ꯁꯔꯨꯁꯤꯅ ꯃꯀꯣꯛꯁꯤꯗ ꯍꯦꯛꯇ ꯀꯜꯂꯒꯦꯗ. ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯅꯥꯀꯣꯡꯗ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨ ꯅꯝꯗꯅ ꯍꯥꯞꯆꯤꯜꯂꯝꯃꯤ. ꯅꯤꯡꯊꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯅ ꯃꯤꯒꯤ ꯁꯔꯨ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯥꯕꯅ ꯉꯥꯎꯔꯤꯉꯩ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯀꯁꯨ ꯁꯔꯨꯗꯨꯅ ꯄꯪꯀꯟꯗ ꯀꯟꯗꯨꯅ ꯍꯥꯠꯂꯝꯃꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝꯒꯤ ꯅꯥꯀꯣꯡ ꯑꯗꯨ ꯏꯍꯣ ꯍꯣꯕꯒꯨꯝꯅ ꯇꯧꯔꯝꯂꯒ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯐꯪꯂꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ. ꯑꯩꯁꯦ ꯅꯥꯄꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯤ. ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯐꯪꯂꯤꯅꯤ. ꯑꯣ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯅꯠꯇꯦꯅꯦ. ꯑꯩꯒꯤ ꯑꯄꯪꯕ ꯅꯥꯁꯦ ꯐꯅꯕ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤꯅꯤ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩ. ꯇꯥꯟꯅꯗꯕꯅꯤꯅ ꯇꯧꯕꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯣꯅ ꯇꯝꯂꯝꯕꯒꯤꯕꯨꯗꯤ ꯑꯣꯏꯗꯣꯏꯅꯤ. ꯁꯤ ꯌꯧꯔꯗꯤ ꯍꯤꯡꯆꯥꯕꯤꯁꯦ ꯑꯃꯨꯛ ꯍꯤꯡꯂꯛꯇꯅꯕ ꯁ꯭ꯋꯥꯏꯗ ꯐꯨꯝꯖꯤꯜꯂꯝꯂꯒꯦ. ꯅꯤꯡꯊꯦꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯅꯥꯀꯟꯗ ꯃꯉꯥꯟ ꯑꯃ ꯐꯪꯂꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯝꯃꯤ. ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯐꯤ ꯑꯃꯗ ꯃꯌꯥꯝ ꯌꯣꯝꯁꯤꯟꯗꯨꯅ ꯅꯝꯕꯨ ꯄꯣꯔꯒ ꯅꯤꯡꯊꯦꯝ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯦꯝ ꯈꯨꯟ ꯌꯧꯔꯛꯂꯝꯃꯤ. ꯑꯩꯒꯤ ꯈꯨꯟ ꯌꯧꯔꯛꯂꯦꯗꯅ. ꯁꯅꯥꯁꯤꯁꯨ ꯐꯖꯅꯗꯤ ꯂꯨꯝꯕꯖꯥꯠꯅꯤꯍꯦ. ꯂꯦꯡꯖꯨꯝꯒ ꯂꯣꯏꯅ ꯅꯥꯔꯤꯕ. ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯅꯤꯀꯣ. ꯁꯣꯝꯗꯅ ꯃꯆꯥ ꯑꯩꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯦꯁꯦ ꯈꯪꯄꯣꯟꯇꯦ. ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯒꯤ ꯅꯥꯄꯪꯕ ꯐꯔꯦꯁꯤꯁꯨ. ꯀꯣꯟꯊꯣꯡꯀꯁꯤ ꯐꯖꯅ ꯂꯣꯜꯂꯝꯃꯤꯅꯦ ꯏꯃꯥꯁꯦ. ꯏꯃꯥ, ꯅꯆꯥ ꯂꯥꯛꯑꯦ. ꯊꯣꯡ ꯍꯥꯡꯉꯣ. ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯀꯅꯥꯅꯣ ꯃꯄꯥꯟꯁꯤꯗ ꯑꯩ ꯀꯧꯔꯤꯁꯤꯕꯣ? ꯇꯨꯝꯕ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯗ. ꯑꯣ, ꯀꯅꯥꯅꯣ? ꯀꯩ ꯍꯥꯏꯒꯦ? ꯏꯃꯥ, ꯑꯩꯅꯦ. ꯅꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯅꯦ. ꯊꯣꯡꯁꯦ ꯍꯥꯡꯉꯣ. ꯅꯆꯤꯟꯗꯣ ꯊꯤꯔꯅꯨꯀꯣ. ꯏꯆꯥꯅꯨꯄꯥꯗꯤ ꯍꯤꯡꯆꯥꯕꯤꯅ ꯄꯨꯈ꯭ꯔꯦ. ꯉꯔꯥꯡ ꯆꯥꯔꯝꯂꯅꯤꯌꯦ. ꯑꯩ ꯁꯤꯗ꯭ꯔꯤꯌꯦ ꯏꯃꯥ. ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯟꯅ. ꯃꯈꯣꯟꯁꯤꯗꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅꯤꯅꯦ. ꯑꯗꯨꯒ ꯏꯆꯥꯗꯤ ꯃꯅꯥ ꯄꯪꯕꯅꯤ. ꯁꯤꯃꯗꯤ ꯄꯪꯗꯦ. ꯃꯁꯤ ꯌꯧꯔꯗꯤ ꯊꯣꯡꯉꯥꯛꯆꯩꯁꯤꯅ ꯍꯦꯛꯇ ꯀꯜꯂꯒꯦꯗ. ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅꯤꯗꯅ. ꯃꯃꯥꯗꯨ ꯅꯤꯡꯊꯦꯝ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯅꯤꯡꯊꯦꯝꯅ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯌꯦꯡꯃꯤꯟꯅꯔꯝꯃꯤ. ꯃꯃꯥꯗꯤ ꯍꯔꯥꯎꯕꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ. ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯂꯣꯏꯕꯤꯗꯣ ꯅꯪ ꯂꯥꯛꯑꯦ ꯇꯥꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ. ꯑꯩ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯒꯦꯀꯣ. ꯃꯥ ꯑꯃꯨꯛ ꯀꯧꯔꯨꯔꯒ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯅꯞꯄꯔꯅꯤ. ꯑꯗꯨꯅ ꯇꯜꯂꯤꯅꯤ. ꯃꯁꯛꯀ ꯊꯤꯕꯅꯤꯅ. ꯑꯣ, ꯍꯧꯖꯤꯛꯇꯤ ꯊꯤꯔꯔꯣꯏ. ꯐꯖꯔꯗꯕꯅꯤ. ꯅꯨꯄꯤꯗꯤ ꯐꯅ ꯊꯤꯔꯁꯨ ꯁꯅꯥ ꯂꯨꯄꯥꯕꯨ ꯁꯤꯔꯕ ꯑꯗꯨꯝ ꯐꯖꯔꯦ. ꯑꯗꯨꯅ ꯑꯩ ꯀꯧꯕꯤꯔꯨꯒꯦꯀꯣ. ꯃꯃꯥꯗꯨ ꯂꯣꯏꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯜꯂꯛꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯣꯏꯕꯤꯒ ꯅꯤꯡꯊꯦꯝꯒꯗꯨ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯂꯣꯏꯕꯤꯁꯨ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯂꯕꯅꯤꯅ ꯃꯁꯛꯀꯗꯨ ꯈꯨꯐꯖ ꯆꯥꯗ꯭ꯔꯦ. ꯅꯤꯡꯊꯦꯝꯁꯨ ꯂꯣꯏꯕꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯗꯨꯅ ꯃꯃꯥꯒ ꯃꯣꯏ ꯑꯍꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫